ꯀꯦꯡꯉꯣꯏ ꯁꯥꯎꯁꯤ ꯃꯄꯥꯟꯗ ꯁꯥꯔꯛꯏꯅꯤ ꯁꯤꯗꯒꯤ ꯂꯩꯔꯤꯁꯤ ꯀꯦꯡꯉꯣꯏ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯪꯕꯁꯤꯗ ꯅꯥꯀꯟꯗꯒꯤ ꯅꯥꯄꯤꯁꯤꯡꯁꯤ ꯐꯨꯛꯇꯠꯄꯤꯔꯝꯕ ꯇꯨꯅꯤꯡꯈꯣꯛ ꯍꯦꯛꯁꯤ ꯌꯥꯝ ꯍꯦꯛꯑꯕꯅꯦ ꯑꯩꯅ ꯆꯦꯔꯤꯁꯦ ꯃꯆꯤ ꯃꯆꯤ ꯄꯥꯟꯕ ꯍꯧꯔꯤꯗ ꯕ꯭ꯂꯣꯖꯝ ꯆꯦꯔꯤꯗꯣ ꯗꯥꯔꯤꯁꯦ ꯆꯥ ꯌꯥꯕꯅꯦ ꯍꯥꯎꯕꯅꯦ ꯌꯥꯝꯅ ꯍꯋꯥꯏ ꯊꯔꯥꯛ ꯌꯥꯝ ꯄꯥꯜꯂꯦ ꯍꯋꯥꯏ ꯊꯔꯥꯛ ꯄꯥꯜꯂꯤꯁꯤ ꯁꯤꯗꯒ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯁꯤ ꯁꯤꯖꯟꯁꯦ ꯍꯦꯟꯗꯣꯔꯛꯑꯕꯅꯤ ꯁꯤ ꯀꯣꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯍꯧꯗꯗꯅ ꯌꯦꯡꯕꯤꯍꯧꯗꯗꯅ ꯁꯤ ꯀꯣꯕꯤ ꯀꯩꯅꯣ ꯀꯥꯅꯕ ꯃꯇꯣꯟꯁꯦ ꯂꯣꯏꯅꯃꯛ ꯍꯦꯛꯑꯁꯤ ꯃꯇꯨꯡꯒꯗꯤ ꯀꯥꯔꯛꯏꯌꯦ ꯇꯣ ꯋꯥꯡꯕꯗꯤ ꯈꯨꯋꯥꯡ ꯑꯃ ꯇꯧꯋꯦ ꯑꯣꯏꯔꯣꯏꯗꯕꯁꯤꯗꯒꯤ ꯍꯦꯛꯁꯦ ꯁꯤ ꯍꯦꯛꯑꯒ ꯀꯣꯕꯤ ꯃꯁꯣꯏ ꯆꯣꯡꯍꯜꯂꯁꯦꯕ ꯁꯤꯒꯩꯁꯦ ꯆꯥꯊꯣꯛꯄ ꯌꯥꯔꯦ ꯁꯤꯗꯤ ꯂꯣꯏ ꯃꯇꯨꯝ ꯃꯇꯨꯝ ꯀꯥꯏꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯦꯌꯦ ꯁꯤꯅ ꯀꯔꯤꯅꯣ ꯁꯅꯥꯏꯕꯦꯝꯃ ꯍꯦꯛꯑꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯅꯣꯡꯃꯥꯡꯈꯥꯁꯦ ꯃꯅꯥꯁꯦ ꯈꯤꯇꯪ ꯍꯦꯛꯁꯤ ꯀꯣꯠꯂ ꯆꯥꯅꯕ ꯇꯣꯃꯦꯇꯣꯒꯤ ꯀꯩꯅꯣꯁꯦ ꯂꯧꯊꯣꯛꯄꯤꯔꯦ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯀꯤ ꯀꯥꯔꯛꯇꯩꯁꯦ ꯑꯣꯏꯔꯣꯏꯗꯕꯈꯩꯅꯤ ꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯆꯨꯞꯊꯣꯛꯈꯤꯅꯕꯅꯦ ꯀꯥꯟꯅꯗꯕꯗ
ꯃꯄꯥꯟꯗꯤ ꯌꯥꯝ ꯁꯥꯔꯦ, ꯄꯥꯟꯕꯗꯤ ꯑꯝꯇ ꯍꯧꯗ꯭ꯔꯤꯕ ꯃꯥꯜꯂꯦ. ꯇꯤꯟ ꯑꯃ ꯇꯥꯕ ꯌꯥꯎꯔꯤꯁꯦ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯡꯒꯁꯦ ꯈꯔ ꯁꯦꯡꯗꯣꯛꯄꯤꯕꯀꯣ. ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯁꯦ ꯃꯇꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯥꯗꯕꯤꯕ. ꯐꯖꯔꯅꯤ ꯑꯩꯈꯣꯏꯗ ꯀꯦꯌꯔ ꯇꯧꯔꯤꯈꯩ ꯃꯣꯏꯅꯁꯨ ꯐ꯭ꯔꯨꯠꯁ ꯄꯤꯕ ꯍꯦꯟꯗꯣꯏꯅꯤ. ꯂꯧꯊꯣꯛꯑꯁꯤ ꯁꯤꯒꯩꯁꯦ. ꯁꯤꯒꯤ ꯔꯣꯁ ꯃꯆꯥꯈꯩꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯗ꯭ꯔꯣ? ꯐꯖꯔꯕꯅꯤ. ꯍꯩ ꯃꯅꯝ ꯅꯥꯏꯕꯅꯦ ꯁꯤ ꯑꯆꯧꯕ ꯑꯃ ꯇꯤꯡꯈꯪ ꯄꯥꯟꯕ ꯑꯃ ꯇꯨꯙꯔꯤꯁꯦ. ꯈꯨꯄꯥꯟ ꯑꯃꯗ ꯄꯥꯟꯕꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯝ ꯃꯈꯣꯡ ꯀꯛꯍꯧꯗꯕꯒꯤꯅꯦ ꯄꯥꯜꯂꯤꯁꯦ. ꯑꯃ ꯃꯨꯜꯂ ꯀꯦꯜꯂꯦ. ꯁꯣꯝꯗꯒꯤ ꯂꯧꯔꯁꯤꯗꯤ ꯌꯥꯔꯣꯏ. ꯀꯩꯅꯣ ꯊꯥꯏꯅꯦ, ꯀꯔꯣꯠ ꯑꯈꯥꯕꯤ. ꯑꯗꯒꯤ ꯀꯔꯣꯠ ꯑꯈꯥꯕꯤ ꯊꯥꯈꯤꯕꯅꯦ. ꯁꯤ ꯑꯩꯅ ꯍꯥꯟꯅ ꯁꯦꯕꯣꯠꯇꯣ ꯃꯉꯥ ꯊꯣꯛꯑꯒ ꯊꯥꯏꯗꯣ ꯑꯃ ꯁꯤꯗ ꯂꯩꯔꯦ. ꯁꯤꯃꯗꯅꯦ ꯍꯧꯔꯤꯁꯦ. ꯁꯤ ꯃꯐꯝꯁꯤꯗꯅꯦ ꯑꯩꯅ ꯊꯥꯔꯝꯃꯤꯁꯦ. ꯑꯇꯩꯗꯤ ꯍꯧꯗꯦ. ꯑꯩꯅ ꯑꯃꯨꯛ ꯊꯥꯖꯤꯟꯕꯅꯦ. ꯑꯣꯏꯗ꯭ꯔꯦꯅ. ꯁꯤꯅ ꯍꯩ ꯃꯅꯝ ꯅꯥꯏꯕꯗꯣ ꯌꯥꯝ ꯄꯥꯜꯂꯦ ꯍꯟꯗꯛꯀꯤꯗꯣ. ꯃꯨꯜꯂꯒ ꯀꯦꯔꯤꯅꯦ. ꯁꯤ ꯁꯨꯃꯥꯏꯅ ꯄꯥꯟꯕꯅꯦꯕ. ꯈꯨꯄꯥꯟ ꯑꯃꯅꯦꯀꯣ. ꯈꯨꯟꯖꯤꯜꯂꯁꯤ ꯁꯤ. ꯈꯔ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦ. ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯦ. ꯈꯨꯟꯖꯤꯜꯂꯁꯤ. ꯆꯩꯔꯥꯎꯕ ꯈꯤꯇꯪ ꯉꯥꯏꯔꯦ, ꯂꯥꯏ ꯀꯠꯄ ꯌꯥꯔꯅꯤ. ꯑꯗꯨꯒ ꯑꯃꯗꯤ ꯄꯥꯜꯂꯤꯌꯦ ꯁꯤꯗ. ꯅꯨꯡꯁꯤꯗꯥꯛꯀꯁꯦ ꯑꯍꯥꯟꯕꯒꯤ ꯂꯩꯔꯛꯄꯗꯨꯗ ꯅꯝꯁꯤꯟꯕꯅꯦ. ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯍꯧꯋꯦ ꯅꯨꯡꯁꯤꯗꯥꯛꯁꯦ. ꯍꯟꯗꯛꯇꯤꯅꯦ ꯌꯥꯗ꯭ꯔꯦ. ꯁꯤꯒꯤ ꯀꯣꯕꯤ ꯃꯇꯨꯝ ꯇꯥꯔꯛꯏꯁꯤꯁꯨ ꯍꯦꯛꯇꯠꯂꯣꯌꯦ. ꯑꯣꯏꯔꯔꯣꯏ ꯍꯥꯏꯌꯦ. ꯁꯤꯃ ꯍꯦꯛꯑꯦ. ꯃꯇꯨꯝ ꯇꯥꯔꯝꯗ꯭ꯔꯥ? ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯃꯁꯨ ꯍꯦꯛꯑꯒꯦ. ꯁꯤꯃꯁꯨ ꯍꯦꯛꯑꯒꯦ. ꯀꯤꯔꯝꯒꯅꯤ ꯑꯩꯅ ꯊꯥꯡꯁꯤꯅ ꯄꯣꯏꯟ ꯇꯧꯕꯁꯦ ꯃꯣꯏꯁꯦ. ꯍꯦꯛꯆꯤꯜꯂꯛꯑꯒꯦꯀꯣ. ꯇꯨ ꯊꯥꯡꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯂꯦꯟꯈ꯭ꯔꯦꯗꯅ. ꯑꯗꯨꯒ ꯑꯗꯨꯝ ꯊꯨꯗꯦꯛꯄ. ꯑꯗꯨ ꯁꯤꯗꯤ ꯆꯨꯝꯃꯤꯅꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯕ. ꯇꯤꯟ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯀꯥꯞꯊꯣꯔꯛꯏꯁꯦ ꯌꯦꯡꯉꯨ. ꯁꯤ ꯃꯌꯥꯏꯁꯦ ꯈꯔ ꯈꯔ ꯊꯤꯟꯖꯤꯜꯂꯒ ꯂꯦꯜꯂꯦꯗꯅ. ꯁꯤꯅꯤ ꯍꯦꯛꯀꯗꯣꯏꯁꯦ. ꯐꯖꯔꯝꯗ꯭ꯔꯥ? ꯁꯤꯗ ꯀꯣꯕꯤ ꯃꯁꯣꯏ ꯆꯣꯡꯖꯔꯛꯑꯅꯤ. ꯂꯣꯏꯔꯦ. ꯂꯣꯏ ꯍꯦꯛꯑꯦ. ꯃꯀꯣꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ. ꯆꯪꯉꯁꯤ. ꯍꯤꯡꯒꯣꯜꯗꯒꯤ ꯍꯥꯔꯚꯦꯁ ꯇꯧꯕꯁꯤꯡꯁꯦ ꯉꯁꯤꯒꯤꯗꯤ ꯀꯣꯕꯤ, ꯍꯩ ꯃꯅꯝ ꯅꯥꯏꯕ. ꯂꯣꯛꯂꯩꯁꯨ ꯍꯦꯛꯁꯤ ꯀꯩꯅꯣ. ꯀꯩꯅꯣ ꯇꯧꯗꯦ. ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯆꯧꯕꯁꯤꯗꯤꯅꯦ ꯆꯩꯔꯥꯎꯕꯗ ꯀꯠꯅꯕ ꯊꯝꯕꯁꯦ ꯌꯥꯝ ꯐꯖꯩ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯍꯦꯛꯁꯤ. ꯁꯤꯁꯦ ꯁꯤꯃꯒ ꯍꯥꯞꯄꯁꯤꯀꯣ. ꯏꯔꯣꯟꯕꯗ ꯍꯥꯞꯅꯕ. Yes. Ini sudah. Saya ada matung balik hari. Leudra. Phải nâu vào sợi à? Không có làm gì. Nói xin